Iramdam asida leiba irecha punamakna ima leibak nungsibagi-damak tholakpane ima leibak kannaba aikoi punna amata oina sangsinminase ima leibak kannabagi-damak ni hairaga Meeyamgi lan oiriba United Committee Manipur UCM gi office mai tharamba asi laibak thibani haina UCM gi President Joychandra Konthoujam na phongdokhre wafum asi ngasi haukiba February kulumdoi gi ahing nongyaida sakhangdaba miyoi singna lamfelda leiba UCM gi office mai tharamba gi matangda lobasi gi office mamangda wakat mifam famkibaga mari leinana phongdokhebane wakat mifam atuda lamdam asigi CSO singi mihut kyana saruk yaduna Meeyamgi oiba mifam amasu pangthokhe Joychandra Makataraduna UCM na Manipur gi thabak thorom sing chatharakpada nungaitaba leirabasu loop asida hairaktuna semdoknaba honaminasi kanana karigidamak UCM gi office mai tharamlibano mai chakpa asida ingsok lising ani supna amadagi hauduna UCM na thamjilakpa lairi kaya document kaya ama maina chakre hairiba yamna maru oiriba document sing adu kadaidagi amuk laurugane tungi mirol gi damak loop asina thamlamba kaya mangkiba asi yamna laibak thibane Lising amaga chatret kunmapanda puya maithaba lising aniga supna amada Central Library maithaba lising ani kunmari da UCM maithaba ase lamdam asige ahum suba puya maithaba ni haina lubasina lawe kanana karigidamak UCM gi office maitharibano kari pamdaba leibagino haiba adu mayak sengna sengdok pirau loinana hafta ama helaba fawbada lengakna masigi matangda khangsin usinadana leiba langla langjen amata puthokpa ngamdaba ase laibak thibane amadi masel gi marakta khana chaina batauraga tongjariba asi kanano kanagumba khanariba miyoi singna harauna bathabakne masigumba thabak asi makhatana amu hanna tawbigano apunbana pangalni apunbana ngamdaba leite ekoi punsinse UCM Manipur Meeyamgi ni Meeyamgi damak lepkhigani haina phongdokhe सरकार करी दौड़ी सरकार ने मची यंजन भी वहाँ बनी सी लंचित सरकार की नहीं मणिपुर से सरकार की नहीं मणिपुर की लन मांगगा सरकार ने तुम्हें ले करी अदुगा अखोई की हाई रिबा अखोई ऑफिस अचिबु मई थार बैसे नाउ सिंगा अचुंबो ओइगेरा आरामबो ओइगेरा मसी सोइबे देगी हाई बनी ओइरगा सु मदु मियाम द क्लियरिफिकेशन तोबु हाई बनी क्लियरिफिकेशन तोदबजे मरम ओइरगा अखोई नहांगी क्लियरिफिकेशन तोवकदर ngai bani toruktabadigi अखोई मियाम की ओइबा सिक इम्पोर्टेंस अखोई तसेंना UCM ना ngasi phawbada tawbada thabak thorom sing ase अखोई मसी तसेंना मियाम ना खंगबिउ अखोई इरमदम gi damakta ijati gi damakta ni